Jamugi ising isaugi rescue team da army oiba Jamilun mate kauba kuki masa ama sire. Wahong khulge accident da ani leikidre asokpa mapan gi manung da taruksu phibam luri haidi. Deepak ki manau no pabu ASI oina appointment pikre leva asna terrorist singi mathakta sathakiba operation sindurgi mathau pangthokpada leikhidraba yarepok yambemdagi singa kham Deepak ta dir sakra piduna ikai khumnab khibada natana mahakapok minaba manau no pabu Manipur Police Department ta assistant sub inspector oina appointment pikre haidi. Kangpok pigi Zingtun Khuldadi Buffer Zone Mawa Lauramdre Nidi Home Academy da Purpunamaki Mahiro Singh Amata Oinalarik Taminaram Lehadi. May 3, 2023 dagi kukizo margi lamhen tuhen bu sing namakogi khulai paiba terrorist singa khusamnaduna Manipur dagi separate administration lawpani haiduna midaida atamnana onsinduna tamthiraba lan chatharakpadagi khudong saba lauruduna landarakiba amasung makhoibu mayoknanaba sing amasung tamgi phurup anigi Tainapam sing Burgret amasung Buffer Zone sing ne haiduna ngasi phauba sangna thokna ba yadana lairak su Kangpopi district ki Mapau Jingtun Khuldadi Buffer Zone Mawa Lauramdre maphamasta leiba Nidi Home Academy ki mahiru singi nominini subna sathagadaba sahigi Arts and Literary Meet ngarang harau tayambaga loinana academy asigi phurpuna maki mahiru singna saruk yaduna hudokre hudokpagi thoramda lainga ki Information and Public Relation loisang secretary Hungyo Warsangna athoiba Mithunglen oina saruk yakhe academy asigi thoramda phurpuna maki mahiru singna harau mahima sing tambiram badanatana ngarang ge hawdokpagi thoramda sarok yaminaramba obada mahana hai Nidi Home Academy asi Buffer Zone da lairabasu phuruk khudimaki mahiro singna amata oibagi wakhalonda punna mahai taminaba obada saukthok saba phawi mahiro singna achepa phidep ama thamduna ninghanaba laitana honarabadi sungsoi soidana mai pa pangamgani a stis in time saps 9 haiba hiramda hudokiba sahi gi thoram asiga mari lenana mahana makhata na hai aina pamleba isage sanabu senphamda mai pa pomioi amamam oiba ngamnaba honagadabani haina mahiro singda poktak fikhi thoramasda saruk yakiba social activist asangka sana hai mapanda mahima sing tambada ahenma miyeng thamliba se achumba wakhalonate miyeng asina Manipur gi semilonda chauna sokhalle habase ai khoi punamana khamina se mahima singdamak Manipur gi wangmada chatliba yamlaba senpham asi chatana palengak na policy semduna mapalamda janariba education system singa tu maphamasta su thambiba tangai fade kunai gi amade miyam gi yai fanaba tawrong gi haba wakhalon chenbagi mahutta isagi thabak phanglaga loire haba wakhalon oina sena gumse ai khoi punama khunai gi afaba thabak tawrasi haikhi kanala jadraba angang kya Nidi Home Academy asida lemna mahima sing tamhanduna afaba mahiroi kya oiraknaba honarakba asimak thagat ningai ni lusungba singna asiguma thabak tawriba sing asida puning thawgat minasi haikhi Sanabung muthatlaga community hall sabagi thabak toklasi haina MP sana jawbana phongdokre sana khonabagi lamda masagi pokudagi lu tongda yaujaraklaba aikhogi phurup asigi engkhalakleba naha singna sana jagadaba sanabung lampak sing community hall sajenbagi thabak si toklasi masina aikhogi tunggi miro singda sanapham leitabadagi sondam nadamba khunai ama oihalakpa yai maramaduna sanabung sing manghandana adumak thamsi haina Manipur gi ningthau MP election ba sana jawbana phongdokre wafam ase ngarang Manipur University of Culture na University Grants Ministry of Education Government of India ga khosamnaduna MUC gi Extension Campus Kanchipur da pangthokiba National Sports Day 2025 ki thoramda athoiba mithunglen gi warol da phongdokhibani mahana makhata na phongdokhibada miyoibagi punsida haksangdagi hena mamal yamba lan laite maramaduna haksang phana amadi tinjang kaijangdana leinabagi damakta nongmagi manungda pung amatang India gi citizen khodimakna kai thoktuna sanarabadi haksang phana leiba ngamgani haibagi pandamda handaki National Sports Day ki thoram ase 1 ganta khel ke maidan me haina tholibani haina phongdokki mahana makhata na phongdokhibada Manipur da thokleba irang asina Manipur gi miyam gi pungning da sarang na hanwa tampaki miyosingna National Highway phawrga satpangamdabagi awaba sing mayok narabasu sana khonabagi lamda maning halakpa haibadudi oidre loinana 2047 da Bharatna Dixit Bharat ama oinaba pandam thamliba se laiba asigi naha singna sana khonabagi lamda hena wakhal thadaduna masama ufana lairaba matamda oithokpa ngamgani haina phongdokki tongan ba mafam singdagi drug lalonba miyoi ahum phare hari Senapati District ki Hengbung Police Outpost da sadawong sing sek tawbada drug lalonba nupa ama drug ka konana phare hari pharba miyoi adu Kangpopi District ki Ti Gamnom Village dagi Pawgaulang tawthang sahi kungani thoi kawi hari masadagi sapon kep chani ga sumna manga da haptuna puramba brown sugar kg 2.816 sale oina lupa lakh ani makhai ga konana phare hari nakalamrom da Senapati District ki Mauget Police check post da sapon kep nipan da haptuna puramba
brown sugar gram chamaga tarahumdaga konana mioi ani fare faraba mioi singa dudi senapati district ki tungjoi police station gi manung chanba tungkham afi village dage b dina sahina phini thoi amadi s khune sahini phumanga kawi haide ASDC tulihalga awai akhom tawnaruba meoisingidi amuhana demarcation tawramduna hanadagi food ko lomsang sinduna marking toxilam le haide Imphal East district ki Andro Assembly constituency ki manung chaliba ngarian forest ki singkhong dagi hauraga Andro kaithel phawgi marakta leiriba lambi pak thoknaba kidamak ASDC tulihalna eviction tawnaba kidamak satharakliba demarcation asi chumna tawhanbiyo haina mafam asigi khunja singna phongdorakle ngarang ASDC tulihal masamak yauna ngarian forest ki singkhong dagi Andro kaithel Pawgi barakta leiriba lambi gi nagyata demarcation tawba lakpada SDC ga awai akhum tawnaruba lammapu kharada SDC masamangna atamna tawge haibagi matagom official singna demarcation tawduna mark tawramnaba maphamdagi lam yamne henjina demarcation amu hana chathaduna marking piramle haina lammapu singna SDC asigi thawongbu pendaba phongdorakle khunja singi mahut siladuna turihal jila parishad ki hanagi member konthawjam nilkamal na hai ngarang ngarian forest ki singkhongdagi andro kaithel phawgi lambi pak thoknaba gidamak demarcation tawduna eviction tawnaba warning tawramkhi ngarang sathagi demarcation da lammapu kharana ichamchamna khangningba wafam ama hanglobada SDC masamangna pangsawga sawgalaktuna ningthijana pakhum pirakhide SDC asigi thawongdagi lammapu kharaga demarcation gi matangda onsinaduna awai akhum tawna khi hairi SDC ga yenaruba lammapu sing adugidi mahana ngammi haibagi matagum tongana khandoklaga atamnana mahake staff singda amu hana demarcation tawhanduna ayamba lam henjinna sangsinduna khunja singda nakhogi lam mafam se phawba sokle haiduna marking tawrambagi thawong asi laibak thibani haina su phongdorakle kenil kamala makhata na hai ngarang SDC gi masamak yauna demarcation tawduna marking tawramba mafam singa dugi mahutta mahakam marayet na ruba lammapu kharagidi khudakta amu hana demarcation tawrakpada hana marking tawramba mafam adugi food kulom sangsina demarcation amu hana tawsilamba yaure thawong asi SDC na masagi apamba moongda ngammi haibagi matagum sauningbaga loinana tawba male hairi lengakna lambi pak thoknabagi dama eviction tawnaba paikhalatliba thawrang asida khunja singi maikaidagi yaningtaba karisu leite khasland lana lam khopsilamba enclosure kudimaki building sing loina thugai biyo amasung sidokpiyo tawgatabu rule amagi makhada chumna chathabiyo hiramasigi matangda mari leinaba makok thongbo official singna sumi yengsangbiyo haina sumahangna phongdorakhi kuki gi propaganda da PUCL gi juri singna tongsenba masage khongda singjangla yansinjabani haina phongdokhre People's Union for Civil Liberties PUCL na phonglakiba report adugi matangda kupna khananainabagi thoram amangara Manipur University gi auditorium da Manipur University Students Union 2024-25 amadi Research Club Manipur University anina khusamnaduna Inner Manipur Lok Sabha gi MP Angomja Bimolna wangangwai oina saruk yaduna pangthokre pangthokiba thoram aduda MP Bimolna hai PUCL haiba organize sanasi maming leiba masak naiba miyo kiana yauribani handaki report asibu puthorakliba People's Independent Tribunal adugi chairman suhanagi Supreme Court ki judge amadi member oina masak nairaba miyo kiya yauribani adubu irang ase he hawbadagi kuki singna aranba wafam kiya sandoktuna chatharagliba information war asida PUCL na yausilakpa si angakpa pui PUCL na yamna thawai usitaba moongda report phongkrabadi phongkre haibagi matagum mitei amadi kuki victim singi photo report aduda yauri haina pakhom pirakhe adubu report aduda mitei victim ki photo yaukibadi thengnade karigumba yawi harabadi page number ga konana haibirau irang ase he haurakpa matamda 2023 gi May 3 da kuki singna torbung bangla amadi kangbai da sai amadi nauri paiduna khanaba lakibanate afaba makal gi khulai paiba kuki sing yauna laktuna maitei singi yum mai tharakibani haibasi PUCL da leiriba hanaga Supreme Court ki judge masak naiba academic sing aduna uba ngamhodrabara nupina nupa amatam thina phodabasu miyam gi wakhalda nupa duna nupidu phubibagi maongda khanabagum miteina majority ni kuki da otpi nebide haibaronda puthoknaba report asina honari mitei singna piba statement pumba phajaba wahwata sizinaduna miteina landabaromda puthoktuna report asida edi makhoina achumbadu karino puthopira ukhanase haidi lengakna mathauna leitabadagi mitei amadi kuki sangnaba ngamdana leiri haibasidi achumbani adubu report adudadi Imphal dagi kuki singi yum thugairakpadagi pakhum oina kuki singna Surchanpur More amadi Kangpokpida mitei singi yum thugairakibani kuki jo sing
imphal gi tan thorakre aduga mitai singna singdagi saphagada mafamda satkre habagumba wahai phajaba sizinaduna maitai bu aran bu tahanna ba semjin sajenduna puthorakle makhatana report aduda tampaki district sing maitai khulai paiba singna makhoi gi control makhada thamduna kuki sing sangsilapa thengkre aduga singi district singdana maitai police amasung politicians sing sanglapa thengkre haina phonglakle report asi PUCL na soidana handoki gani khalle mamangdagi phajaba mingset lairaklaba organization amana asigumba aranba report puthokuna makhogi mixat thina ba honagadaba nate PUCL na ngarang yamna thawai usutana pirakhiba pakhum adugi makhatana marik chumba khudam sangdam boloina se thakigani karigumba public platform da unabagi khudong saba lairabadi sabchana ngangnagani haina phongdokhe Assam ki mikhalda binocular sizinarabasu Congress uba phanglaro hana amisana phongdokre National Democratic Alliance ki Assam da pangthokpa panchayat pratinidhi sammelanda wangangbada Union Home Minister Amit Shah na Congress bu target tawruduna Assam ki mikhalda binocular sizinarabasu Congress amata uba phangloi mikhal khudimakta Congress ti tora tuduna lehuraga da bani hana phongdokre mahana makha taraduna BJP lengangna Assam da paikhatpa thawong sing asina state asibu hiram khudimakta India ki makok thongba state ama oiba ngamhalakpani haiki Sida Assam Congress na BJP amasung Election Commission na sathariba vote huran bagi thong ase laibak sara sallaga ni haikre Patna da BJP amasung Congress ki worker sing lambi de phiral sai khopai tunu kanthana khre Rahul Gandhi na lusingba Bihar da sathariba vote adhikar jatra da ngarang Congress na jatra asi sathari ngai da PM Modi gi mama panduna athiba khonda da wahai kya phungdo ki haiba wahodagi ngarang Patna da laiba Congress office da BJP gi worker sing na thomjilakpadagi Congress amasung BJP gi worker sing na lambi da magi party gi phiral sai khopai tunu kanthana khre hade Zadona na jelarung thurup singbo punsin na honarame haina maibon phongmina phongdurakhe laikhidraba haipo Zadona na tongan ba mafam da khundarba jelarung thuruki miyoi singbo punsin na bakana honarame haina IMC gi deputy mayor oramba maibon phongmina phongdokre ngarang singmairong da leba tingkaw rakwang kalom kaida ingkhaw rakwang sakriya from Assam Manipur amadi Nagaland na sinduna mahak na laikhidabagi maudraga mari suba kumon thorom pang thokpada saruk yaraduna wafam asi phongdokhibane maibona makhatana hai Zadonang na loramba thodang amasung satlamba lambi adu lamdam sida khundaminariba yellow phurup singna khangba mathau tare jelarung singna khundaba mafam singdagi British na tax khongkatna ba thorang torpagi mayokta mahak na thongna phana jelarung miyam gi damak hanba laitana mayok na khibul singbane British ki mayokta thabak tawi haibagi damak mahapu pharaga thori yanduna hatki bani haike jelarung phurup khakta natana masigi haurakliba yellow phurup singna mahaki thodang khangada bane Zadonang naha oiringaidagi hauna social reformer ama oina haurakibane maramdam bumikha polhaningda bulusingbane British loilamgi mayokta lairamkhi hainasu singthakhi duplicate surut ko kona na miyoi manga phare hare ngarang dagi ngasi phaw khurai angom laikai dagi moirang them Sunderland sahini phumanga kaupa miyoi amada duplicate surut packet tara taret ko kona na Manipur khida police na detain tawduna thamlakpadagi atapa miyoi manga so duplicate surut packet sohung ko ga taru ko kona na Imphal West ki tongan ba mafam singdagi phare hare faraba singdi thangal kaithel gi ngari gali da leiba Bihar dagi Rohit Pal sahi kolumdoi Motihari dagi Premchand sahi kunthraomdoi Rajesh Kumar sahi kunthra amasung Bihar gi Sitamarhi dagi Rambabu Kumar sahi kunni haide Person with disabilities singi bus atong malauraroi haide State Commissioner for Person with Disabilities Manipur na ngarang thokpa public notice samagi matungina disability certificate na saltaklaba natraga sadani phugi sang natraga hena disability oibagi card pairaba miyosingna MST yauna Manipur da seliba private bus sing tongbada sada samagi concession piragani habadi bus atong malauraroi haide aduga asigumba miyosing asiga loinana lakpa singdana sada yankhai gi concession piragani haide College principal Tharak Tabagi Oza Amadi Mahiro Sing Khongjang Sanction Kre Birmagon College Sawongbugi principal Tharak Tabagi Mayapta College Asigi Oza Sing Amadi Mahiro Singna Ngarang College Keta Wakan Mipam Phamduna Khongjang Sanction Kre Birmagon College Teachers Association amasung College Asigi Students Union Anina Sendura Sathakiba Wakan Mipam aduda Saruk Yakiba Teacher Association gi President L Syam Sundana Phongdokibada College Asigi principal Laitabadagi Maruoiba Thabak Thoram Singda aduki matik khudong chadaba mayoknari College Asigi
हानगे प्रिंसिपल ना सैंक्शन तौरंबा सही के स्पोर्ट्स के सेंफम प्रिंसिपल लेतबदगी काइथोप यादबना स्पोर्ट्स इवेंट असि फाव पांगथोप ngamdana leire maram asna athuba matamda college asigi principal thabira ohaina mari lenaba authority ke puning singsilakle khongjang adu saruk yakiba students union gi magazine secretary lai semba miteina phongdorokpada haukiba july 13 ta anoba principal amage order thoki adubo principal oina lakadaba oja adu masagi anaba mana maram oiraga join tauramdana thasigi tara tareta leikidre haujikso anoba principal ama habloktabana maram oiraga college asigi thabak thoramda khudong chadabagi mathakta college asidagi pass out tawkraba mahiroi kayagi document lokthokpadasu khudong chadaba ama oiduna leide haide National Highway singi phibam phatabana maram oiraga driver sing awaba mayoknare Manipur Drivers Association gi mihut kangbu amana ngara Imphal East ki huikap maning lekai dagi leikhidraba driver thangnaujam darmendagi imung manunggi awaba da saruk yakibaga loinana sel gi mateng pangkhre khongsara duga mari leinana association asigi general secretary Sanjoy Hanthemna hai National Highway 37 Imphal jiriba amasung National Highway 2 Imphal Dimapur lambi gi phibam phatabana driver sing lambi da khudong thiba kya mayoknare Manipur gi lifeline oiriba National Highway ani asi athubada lengak kamari leinaba authority singna matanggo sunaba moongda samjin biyo hairiba lambi asi nongju tha matamda ka hena phibam soksin badagi accident kaya thoktuna driver kaya thawai mangba yaure Gari driver singna su yari makhai lambi gi phibam yenglaga section na gari thawaninge loinana lambi lamkhangda driver amana awaba amadi khudong thiba nangba matamda mateng pangminase nengsingba yabadi leikhidraba dramendra hairiba driver asi su tha si kunga manga da Imphal jiribam lambi gi nungba yoromdai da thokiba lambi gi accident amada laikidabane amaromda laikidraba driver asigi loinabina mahake pigliba macha singi yenglaga angamba mateng pangbinaba mari leinaba singi puning singsilakle Moirang LCM School gi Satri KS Rozilia gi aroiba mathomungam ngarang pangthokre laikidrabi chanasagi thawaina lairamlenda ingna chikna lairona bagidama maikai kiatagi yaiphamangol pinarakle